ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯄꯔꯐꯦꯛ ꯅꯠꯇꯦ ꯑꯗꯨꯅ 100% ꯑꯆꯨꯝꯕ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯂꯩꯒꯅꯤ ꯅꯨꯡꯁꯤꯗꯕ ꯃꯤꯁꯨ ꯂꯩꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯦꯛꯁ ꯑꯦꯛꯁꯟ ꯁꯤꯁꯦ ꯃꯤꯉꯣꯟꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏꯗꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ ꯃꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯦꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯃꯤꯗꯨꯅꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯑꯩꯒꯤ ꯅꯦꯛꯁ ꯑꯦꯛꯁꯟ ꯁꯤꯁꯦ ꯌꯥꯔꯤꯉꯩ ꯑꯃꯗꯁꯨ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯌꯥꯔꯤꯉꯩ ꯇꯧꯕꯤꯗꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯟꯊꯨꯡꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯨꯝꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯗꯔꯀꯥꯔ ꯇꯥꯔꯒꯗꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯥꯔꯠꯇ ꯍꯪꯕ ꯇꯥꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨ ꯅꯠꯇꯅ ꯃꯤ ꯑꯃꯗꯁꯨ ꯑꯩꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯗꯣꯛꯎꯔꯗꯤ ꯑꯩꯒꯤ ꯄꯥꯝꯃꯤꯕ ꯄꯟꯊꯨꯡꯗꯣ ꯌꯧꯕ ꯉꯝꯗꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯕꯨ ꯃꯥꯡꯅꯕꯗ ꯁꯤꯟꯕ ꯑꯩꯒꯤ ꯁꯛꯁꯦꯁꯇ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯃꯤꯗꯨꯗ ꯑꯩꯒꯤ ꯋꯥꯗꯨ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯃꯥꯏꯊꯤꯕꯗ ꯄꯥꯝꯕꯅꯤꯅ ꯃꯥꯏꯊꯤꯅꯕ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯛꯑꯒꯗꯤ ꯑꯗꯨꯁꯨ ꯅꯪ ꯃꯥꯏꯊꯤꯍꯜꯂꯒꯦꯅ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗꯗꯤ ꯑꯐꯕ ꯁꯥꯗꯣꯏꯅꯤ ꯑꯃ ꯇꯧꯗꯣꯏꯅꯤ ꯇꯁꯦꯡꯅ ꯐꯠꯇꯕ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦꯅ ꯈꯪꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯗ ꯂꯥꯏꯒꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯐꯕ ꯁꯥꯔꯒ ꯑꯩꯒꯤ ꯐꯠꯇꯅꯕꯗ ꯈꯟꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯅ ꯇꯧꯒꯗꯕ ꯑꯦꯛꯁꯟꯗꯨꯇꯪ ꯇꯧꯕꯤꯕ ꯃꯤꯉꯣꯟꯗ ꯌꯥ ꯂꯥꯎꯕꯤꯗꯕ ꯍꯌꯦꯡ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥꯟꯅꯕꯤ ꯃꯔꯤ ꯃꯇꯥ ꯏꯃꯥ ꯏꯄꯥꯁꯤꯡꯗꯨꯅ ꯍꯔꯥꯎꯖꯔꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯃꯤꯁꯤꯡꯗꯨꯅ ꯆꯥꯛꯆꯔꯅꯤ ꯃꯌꯥꯝ ꯕꯥꯕꯥ ꯂꯥꯎꯊꯣꯛꯑꯒ ꯂꯝꯀꯥꯡꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯐꯪꯗ ꯇꯠꯂꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ